अहानबदा ngasi maroiba pausing pizare lamdam segi sareng makhalsing maipakna yokningbasingda Manipur lengakna chada yangkhai gi grant piragani haina chief minister N Birena lauthokre yum da changduna COVID-19 gi test toba hokre positive oiba kaya thingnakre amadi longmi singda har ahongba mamalda fanghangadabani haina MSF na phongdokre Kurumzari ELITETV numidangi pau mideng tabiri basingbu lucingbina taram nokchari Miamda mapumoiba I pau pizatringai mangoinana COVID-19 ga mari leinana lengangna piriba SOP shing ngangna chatpina na wakhanganchari Miamna matam pumbada marks upiba khutsa sengna hamdok piba madi mi amaga gi marakta fit taruk lapna lebina wakhanganchari Masida sunatana COVID-19 ni vaccine sing matam chana kapthok piduna laichad asibu lantheng nabada adom su thodang lobiu haina ELITETV ki maikai digi miamda appeal tawzari Hauzik mapumoiba pausing pizari Lamdam sege sareng makhal sing mai pakna yokningbasingda Manipur lengakna chada yangkhai gi grant loan piragani haina Manipur gi chief minister Nongthamam Birena lauthokre kunmathoi shuba fish farmer day gamari leindana lamfel pata leiba directorate of fisheries ta pangthokpa thoram aduda fisheries minister S Rajan amadi department ki official kyasu saruk yakhe Thoram aduda chief minister na makha tana phongdok khibada lengak asina nga gi pothok hengat anaba pandam thamduna lakli amade hana puthok lamba changdagi su metric ton lising ani hengatuna punna metric ton lising kuntra humdoi puthok pangamlei lamdam asida nga gi machinjak sungnana ba mechin afaba leina ba mathau tarabadi lengak na sem saraga lei mamangai gi matamda loan tanabada waramba adu ngasidi laina phanghalei awang nongpok state singi manungda ahanboina Manipur gi ISPD da viral genome sequencing facility launch tore haiki sareng akhoi gi local sareng do madu khara yok uba madu dai da akhoi specially grant even 10% grant pi bu ye gano bank ge akhoi grant pi ge grant 50% bu grant pi akhoi no ji keno tawri se start up the pi 30% grant ne ko aduna hujiki specially for this sareng sigi damakta ba ai ngasi lauthoi sini 50% grant pige ado yaragadi masigi pakshan amto ado ida de masiga tawragadi ba raudi sida phana yo e ba khoi raudi puthokpa ngame sareng jinanga khoina mahut chinba ngamadi ko mapandagi nga pumba singe porak handaba yane ba Minister S Rajana Phongdok khibada telaba matamasida lamdamasina changwangna nga ki pothok sing puthok pangamlei chief minister nasu department asida meeting changtuna lakli haina su makhataki aikhoi gi praja sing mayam sing ase aikhoi government na pukchen seng na thabak tawragadi aikhoi yam phajana aikhoi loan gi payment makhoi gi singbam thokpa mayam sing se aikhoi praja sing se wahandana aikhoi government support tawraga piragade aikhoi thabak khuding mak se success oiba yamna laiba jane na ai khalleba ngarang Manipur gi chief minister na yum da COVID-19 gi test toba horagani haina lauthok khibaga loinana ngasidagi mafam kya da mass testing toba hokre lenga ki pautak madung ina ngasi ahan boina achan bigai awang lekai da yum da changtuna COVID-19 test toba da mioi ahum positive oiba thengna kre Khongthang asing ngarang chief minister na ima kaital sing na pangthok kiba vaccination program yengshinba laklaba matung ngasidagi pangthok kiba hokibani nakal amaromda takel khongbal gi mafam sing da su ngasi yum da changtuna test tobada positive oiba mioi kya detect tobangam khrei ngasi sample satret humbudra mari test tobada mioi kuntra mathoi positive oiba thengnake Hantarakpa leitriba COVID laina laichat asigi mayok nanaba oina ngarang Manipur gi chief minister Nongthamam Birena lauthokibagi matung ina Imphal gi mafam kharada mass testing gi thabak chathaba hokre adubu wahang amadi leiri lamdam tamna leiriba chingi mafam singda mass testing gi thabak asi kayamuk yamna effective oigadage haiba camera person loya ga loina na pawdam jariba sanasam kritibas elite news Imphal Haukiba pung kunmari da state asigi oina mioi chatret marifunipan COVID-19 positive oikre mioi mapana laikhidre
COVID-19 Command Control Room nagi thadorok par report amagi matungina haukiba pung kunmari da state asigi oina nupa chahum yankai nipan amadi nupi chambri kuntra punna mioi chatret marifu nipan positive oiba thengna ke amadi COVID-19 positive oiba mioi mapan amana laikhidre hana positive oiramba mioi chambri marifu humdoi amana recover tobangam kre Hauzik faubada state asigi oina punna mioi lising humbudra taruka chanipan kun positive oikre masigi manungda mioi lising humfu nipan ga chatruk yankai mari recover tobangam kre Hauze ki oina active case ta lising taruka chamapan supna nipan lairi laikhidabagi masingna lising amaga chani yankai nipane state asigi oina recovery rate asi chada marifu mapan dasmik ohum taruk oiri COVID-19 gi awaba chairaga sida mayamdagi khara hena awaba mayok nariba imung lising tarada amukona chinjaki polam sing mateng pangnanaba thamkiba pandam adu yaunanaba haiduna amukona lamdam asigi lup kayaga pulaga chinjaki polam sing mateng pangbagi thabak makha chathari haina lup asigi cherolamana fongdorakle ngasiso amukona All Manipur Women's Voluntary Association amawa amadi Northeastern United Clubs Organization NIOCO ga pulaga Imphal East ki tongan ba khul mapanda chinjaki polam sing mateng pangkhrei Hauzik faubada amukona lamdam asigi lup kayaga khushamnaduna mayamdagi khara hena waba imung lising taruka supna tara mari romda mateng pangkhrei chinjaki polam sing mateng pangbagi thoramaduda amukogi president Fairoism Nandoluwang amawawagi president Yumkhaibam Kunjarani amade Niyokogi president Khwairakpam Orendro Miteishu sarukyake Niuko amadi amawa telau unit na mapumoy bathodang lauduna Niuko da yauriba local club sing amadi village authority singaloinana mayra paibi lup kayaga kushamna duna sabung ko khunjau chana kameng khunjau nongpo kakching sekta faknung wairi maniya school khul saumung kabui khunjau amadi telau ki ka hena warba imung singda chinjaki polam singadu yenthoke amasung makata na yenthoki gani haina amuko gi cheroladuna fongdorakli COVID care center sing amari hospital da analying liba COVID-19 positive oiraba anava singi sevari sing changbaya roi chahi nauriba miro livi differently able oiraba natraga hogat kangkhatpa tawbangamdaba anava sing khaktamaki sevari leiba yakani haina health department athokpa order amana haire order aduna makha taraduna sevari sing junction bana COVID-19 laichat asi sandokpagi chang wangbagi maram ama oire Hospital sing nasu makhoigi leizari va nurse amadi attendant sing pali nainaduna anaba sing yengshin bigadabani hari Aikoina tungda warakadaba kaya aduki khanduna miyampuna vaccination tawrasi haina Works Minister TS Bisharjitna fongdokre Wafam asing asi None District ki Bitiangkhul gi Primary School da BJP na sinduna pangthokpa mass vaccination program da fongdokhibani Mahakna makhata na hai khibada India ki Prime Minister Modi gi thausil makhada leipak sin mathungna COVID ki vaccine asi kapthokle miyam ki damak yaifana na bahona riva BJP da miyam nasu mana pifam thoi haike The program Italians that we Manipur say approximately 28.5 is what the census of the 2011 census staff. And around about 10 years after the around about 30 according to Sweden last year, we have and she include the high kind of population 130 crores here. Other than that, we must have Sala. Isa एक औरत के लिए कोई कमाई तो ना हो मूल के लिए कमाई तो ना हो निकाय से मुकर के कमाई तो ना हो मणिपुर में से मुकर के तो कमाई तो ना हो लेता कमाई से ना से मुकर के कोई responsibility करी के लिए अब everyone has to think seriously How's the pau ki maraktan attend break malumina si Shraddha Aikhoi khwaigi irapta tinbiramba yumnam bhumi singna magi nuksijaraba imung manung shagai natai amasung marup mapang khwai pumnamakpu thaduk lamlaga haukiba June gi tang kunmapan inga gi kunni panba leipak pokpa numitta Shri Guru gi kripadagi Vrindavan prapti oikhre lagliba July gi taranithoi ingen gi nini panba ningthau kaba numitta sorat numit thokle COVID laichat na maram oiraga thauram asi imung manung khakta oina pangthokjaragani mashigi damakta waraudidanaba na lukchari paujen jariba yumnam Tombinau Devi Shadharmini yumnam Chiteshwar Singh Machanupa yumnam Johnson Singh Machanupa yumnam Roshni Devi Machanupi yumnam Ongbi Madhuri Devi Mamaunupi yumnam Ranjita Devi Machanupi
Tamo, can you listen to the book? Us, Karangana Sasina Harago. Kay noisibo, kay sa pinasibo. Hima. COVID ki vaccine kap thol se na ngara du phasna haini dudi. Ay haksang kasto de. Ay kapoy. Nate, haksang kasto de ba ingoni da kapa kay kadena. Ay kapoy hasin. Tamo, narak dringai dana isana hana sexil hona phatro. Kap thok puna phatabra ba. Hoyare, section mana dum kapuro. Ay kapoy. As khangdre da. Kamai ngana dona khangdre. Hare, adu de chalu khige. Pungo, mama inda kapuge ko, papa ngaleramo. COVID-19 लाइसेट असि ngakthon bagi damak COVID ki vaccine kapna लाइसेट असि mari lena ba laina लाइसेट singdagi ngakthok sabangami masida natana लाइसेट asina sanghandana bagi damak matam gi sarkarna pirakpa sana kakmon sing aikhoi ngakna satminarasi Cowin apps ta register to piduna adom su suksoi soidna vaccine asि kapthok pi COVID ki vaccine kapthok tuna COVID laitaba iram damu heminarasi aikhoi vaccine kaplese Breaking matungda mayambu taram noksari makataba pau mupizari. Royal Riders Manipur North American Manipur Association ga kushamnaduna COVID-19 ge pandemic mari leinana leptana chatharakpa mateng pangbaki sarukama oina ngasisu Churachandpur District Hospital la leiba COVID-19 isolation ward ta pochai mateng pangkrei. Ngasi Royal Riders Manipur gi mihut kangbu amana lengakna piba SOP ngakna hospital gi staff singda oximeter PPE yauna polam kaya kushinake makata na sumafam kaya da mateng pangbaki thabak sing chathakigani hari COVID-19 gi laina laichana hena wahan batanatana ikangi awaba khara faraktuna lau singu ba haurakpa matamasida fertilizer mamal tangpana laumi singda awaba mayokna hale haina MSF ki General Secretary Hizam Roshana praised fongdorakle mahakna makhatana hai har mamal tangkhatpana maram oiraka pothok puthok pawalaktuna chinjak tamipal tanglakpa yai maram masina mari leinaba Agriculture Department amadi lengakna athubada meeting changbiduna khwaidagi anemba mamalda laumi singda har fanghanbiu State asigi lairiba dealer amadi retailer singna har mamal wangna yoliba si mari leinaba department amiding changbiu amadi MSF na su yengshilagani haina fongdoke minor irrigation amadi mari leinaba department na su miding changbiduna khong amadi turel sing yengshinduna longmi singna ikang mayok na badagi ngakthokna na ba hotna biu haina su mahakna makhatana fongdorake members sing haitare moida ko inform pikre adugi matungna har se ko lupa chatreta lishing da yon babu yaure haire aduga mafam kharadana ko gi tata truck ta pora akanda lupa chatre ni chongani laho aduna tragadi hena takhalani haibagi ko gi paw ko do MSF ta ulai yaure aduna athuba matamda ko lengak na ko har gi chap chap mamal ama lepi dragadi lomi sing da hena wara kanda ko gi chathok ta mi pan tang ba leba ama iram da ama oirak ani aduna athuba matam lengak na har gi lairi ba ko gi anem ama man phangan bi haibasina ko MSF thamjari India ki ning tambagi ihauda freedom fighter amo oina thawai kat khibata natana Manipur lenga ki deputy education minister oiramba laikhidraba Hemam Nilamani Singhi chamaga mapan suba mapokumon gi thoram ngasi moirang konjengbam lekai da leiba freedom fighter asigi yumda pangthokrei Hemam Nilamani Foundation a charitable trust moirang na sinura pangthokiba thoram aduda Ritia principal moirang college A Sarachandra Sarma associate professor moirang college M Jugitra Madi former national associate NAAC Bangalore ke Dr. A.K. Sundar Kumar Singh na thoramapu oina lengak na piba COVID ke SOP ngaktuna pangthokiba chamba thoramaduda thoramapu Singh na luchingduna Nilamani gi mung manunggi mioi Singh amadi saruk yakhiba Singh na layoi khravaki photo da laishukatuna laikhidraba ning Singh laduna ikai khumna bo utpaga loinana Hemam Nilamani da saithaba Manipur gi aiba aibi kuntramari na iba Nilamani gi kathokpa amadi punsi warida saithaba punna saireng kuntramari yauba Ningsingbagi lamaida haina mingthonba saireng lairik amagal atopa wareng lairik maraipak mazaki damakta kathokhraba Hemam Nilamani haina mingthonba chapter kunga humdo yauba kiam tampak leima devi na iba wareng lairik asi fongke Lakadaba Taranithoi Shuba Manipur Legislative Assembly Mikhalda Kumbi Kendra ki BJP Mirep Oigani Haina Sem Sariva
BJP Bishnupur District ki Secretary Sanasam Prem Chandra Maitai ge Rajniti ki matangda khana nainabagi mifam mama Kumbi Kendra ge Boroyangbi Gram Panchayat Ward number 3 Boroyangbi Thongkhada government piba SOP ngakna pangthokre S Prem Chandra Election Management Committee Kumbi Kendra na sinduna pangthokiba thormaduda Kumbi Kendra gi tongan ba mafam kayada ki yamlaba maroiba mioi kyana saruk yaki Thoram aduga mari lainana Boroyangbi Gram Panchayat ki Ward number 2 amadi 3 dagi tongan ba party da lairamba imung kayana S Prem Chandra ki makada BJP da changlakre hare Thoram aduda S Prem Chandra na haikibada awaba taraba amadi khwaidagi khudong chadraba awaba kaya ama Kumbi Kendra da yamna leire masik kanana oihallambano haibasi aikoi nainaba chumlei asigumba awana taraba khwaidagi khudong chadraba miyam asigi mateng pangnana bagidamak tholakpane Mioi karana aihakpu aran malambi amada uhanana bahotnaba kaidongnungda maipakloi Kumbi Kendra asi wariba prajasing asi hana nungai hanma ba honasi hainasu fongdoke Indian Red Cross Society Manipur na Fairjol District da numit nini ki khongchet ama chatuna nauna hangdokhiba district asigi anoba society asigi district branch ama hangdoktuna mioibagi awana amadi society asigi activities sing pangthokna ba district asigi deputy commissioner DC village authority amadi students union gi body unakrai khongcheta du ki saruga moina PAC Thanglon Fairjol Forest Office Fairjol CHC amadi asa workers sing da face mask amadi hand sanitizer sing yenthoke Manipur ki hauzik oiriba COVID-19 ki fibam asi yenglaga miyambu COVID-19 ki vaccine sung soidana kapthok hanana bagi matangda women wing da awareness pibigi thoram amang asi pangthokrai lakadoriba inkumja lisingani kungani thoida pangthokadoriba state general election asida singjamai assembly constituency da candidate oigadoriba oinam roman singi meeting makada semkiba women wing asida awareness pibigi thoram ado singjamai oinam thingel leiba intending candidate asig yumdang asi pangthokibani Vaccination awareness campaign aduda saruk yaraduna oinam Roman Singh na hai hauzik mayok nariba COVID-19 dagi ngakthoke hairabadi mipung khudimak sungsoi soidana vaccine kapthokadabane masin nataba atopo payamata leiti hairaduna Sri Roman hai miyam da vaccine asigi awareness ningthina pirabata miyam na vaccine kapthok ningmagi apamba polakane mahakna makha taraduna nupi singa choba thodang yaudana kariguma hiram amatada maipakpa pangthokpa ngamloi haina Miyamna vaccine asigi awareness pibada women wing asina achoba thodang ama launana ba khongthang asi lokhatpani haike pauki marakthana amuka suana ten break amamuk longminase ai koi vaccine ka blese ai koi vaccine ka blese hanige punchi sakhat khongthang hanjilasi Jati jati khai den corona lanjang thengna rase ai koi vaccine ka place corona dingam rase punchi sakha mai kaida hanna palase punchi sakha mai kaida hanna palase Asingmune akhoi pone vaccine kap thokuna corona deng thokuna hani ki principle hanjano hanabada adon sorok yabi break ki matungda makhataba pau pizari Miyam da lem na ambulance service fangaliba lilong haureibi makha laikai dagi MK Boni Elias Habibulabu pukning thogat poina Thawal district ya Dakshiya Hashina Begamna ngasi sel ki tingpang pikre DC Thawal ki complex laiba Dakshiya ki quarter ngasi pangthokiba chamba thoram amada Hashina Begamna fongdokibada tamthiraba COVID-19 laichat ke ani suba safu asi lakshinana bahotna bada lengakna lauthokliba curfew madi lockdown maram oiraka mipung khudimak wabana kham thenglei Asigumba maram asida thawai kubakta haptuna miyam kitamakta khanduna pungkun gamari lemna ambulance fangaliba asi pukning thogatpam thoi haiba wakhalonda ngamjaba seloina lupa lising manga pijabani makhata na su pikigani haike MK Boni na fongdorakpada miyam kitamakta pungkun mari service tawjariba asida awaba kaya thengnai ahingi matamda phone tawraklaga anaba pukhatna bahairakpadagi chatluraga phone off tawsin khiba amadi leiramdaba si thamoi shokna nungaite asingba thawong asi makhata na tawbigano haiba wafam thamlake
ꯀꯨꯝꯒꯤ ꯅꯣꯡ ꯊꯦꯡꯕ ꯑꯃꯁꯨꯡ ꯃꯄꯨꯡ ꯐꯥꯅ ꯆꯨꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧ ꯄꯥꯟꯕ ꯌꯥꯗ꯭ꯔꯕ ꯑꯋꯥꯕ ꯅꯪꯂꯕ ꯂꯧꯃꯤꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯂꯧꯕꯨꯛꯇ ꯏꯁꯤꯡ ꯄꯤꯅꯅꯕ ꯕꯤꯖꯦꯄꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯟꯖꯣꯏ ꯑꯍꯟꯊꯦꯝꯅ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯄꯥꯠ ꯃꯌꯥꯏ ꯂꯩꯀꯥꯏ ꯊꯣꯡ ꯃꯊꯛ ꯂꯩꯀꯥꯏ ꯂꯧꯃꯤꯁꯤꯡꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯋꯥꯇꯔ ꯄꯝꯞ ꯁꯦꯠ ꯑꯃ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯏꯕꯣꯇꯣꯝꯕꯤ ꯃꯩꯇꯩ ꯀꯧꯕ ꯂꯧꯃꯤ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯔꯕ ꯂꯧꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯂꯧ ꯄꯥꯟꯕ ꯉꯝꯅꯅꯕ ꯏꯟꯖꯤꯟ ꯄꯤꯕꯤꯔꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯂꯥꯏꯔꯕ ꯂꯧꯃꯤꯁꯤꯡꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯁꯟꯖꯣꯏ ꯑꯍꯟꯊꯦꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ Federal Government of Nagaland Medan Piu Jelairong Region of Chief Minister Gaidim Chungpou na thadorokpa pau amana hairi madudi Federal Government of Nagaland Medan Piu Jelairong Region ki Finance Department asi dissolve tawkhre warep adu Yazavo Constitution ki matung ina lobani maram aduna Medan Piu na leiriba region khudingmak ki finance ki makok oiragani haina pau aduna fongdokpaga loinana Jelairong Region da leiriba miyam da wafum asi khanganjari haina fongdorakle BJP SC Morcha Manipur Pradesh ki Vice President oina Thaupuriba Zamlet Khongsai nangasi More Manaki Chikim Village Chalaiba Eklavya Model Residential School da hakthingna chatuna school asigi award passing yangshin magaloidana school asigi principal Hen Kulen Tauthang amadi oza singa unakrei Housing school asida multi-purpose halls school campus fencing library laboratory administration blocks kitchen amadi common room girls boys yaw na tungan ba watuna lairiba singa sigi matangda Wafam Singh School asigi maikai digi thabak oina paikhat pinana bhaike Hariba School yangshin maduda BJP ST Morcha Vice President J Khongsai na fongdokhibada BJP party ki tongan ba luchingba singi pauta ki matungina school asi yangshin bane masida senggot sagat pamadi atai atopa sing asibo athoba matamda state amadi center da pau piduna mahaki maikai dagi honaba yaba honaragani haina thazaba thamke Amadi school asida mahero yamna tamba oibana hauze COVID-19 maram oiraga school kadrabasu online gi khuthangda satra sing fazana class chang naina tauba asida thagat pasu fongdoke sida manung sida award ba khra lei si leiba mayam si hakna center da natraga state da ukhadana angamba mateng pangani aduga school si fazana ran tawi adubu huzik covid oibani na satra leidrasu online da sadi dum tawhali education gi life da ikoina phanana ba sinna Hena Fazana ba Sarkana Sumijing Junction Pio Haina Aizari. Handaki ani suba COVID ki web asidagi miyam na para amatam horasi nongmada sangtraba yatraba manama singdi isa isagi yumna thaba horasi haina Irawat Foundation Manipur ki cherola mana haire. Foundation asina thadropa cherola duna makhatana hai ani suba web asida Lairava ina kunba khaktana awaba kaya mayoknare yumthong khudingda urban farming taunana hotnabada foundation asina su pangba yaba mating pangnana ba sem saduna leire masida lengak nasu meeting changbiu hari MP Dr. R.K. Ranjan Singh na Union Minister of State oina wasak lauduna Education amadi FES Minister oirakpada Punsi Marup Welfare Society Manipur na harau nungaiba fongdokpaga loinana Ishorna matung taba thabak thoram singda mai pakna pangthokpa ngamba pina birasano haina lup asina thadorokpa cherolamana fongdorakle Apna dal Sonelal Manipur Pradesh ki President in charge Oiriba Konthauzam Manoranjana Delhi da Commerce and Industries ki Union Minister of State in charge Oirivi Anupriya Singh Patel unaduna lai khudol tamkhre amadi chawkha thorangi lamda wari kya sanakre hari Radiant Group na Cycling for Humanity team ga kushamnaduna lamboi khongnang khongi COVID care center amadi ima kaithel leiriba pandemic na sokalaba miyoi singda chaklen yenthokre yenthokpagi thoramadu ga mari leinana Radiant Group ki senior manager Janet Ningthauzam na fongdokhibada COVID ki ahanba wave tagi hauna group asina angamba mating sing pangtuna lakle handaki ani suba wave asidasu yamna pak chauna mating pangba ngamdrabasu Cycling for Humanity ki Rohan Film ga kushamnaduna mating pangbani haiki Okay, feeding the homeless haiba koi ron film ki initiative asida koi reading group na ngasi ki oina koi chakling ngamjagani amadi koi gi now ron film na koi gi cycling for humanity haina koi gi awareness ama mana sagat piri basi yamna phajai masi reading group na appreciate tawi amadi matung ta ko ju koi na ngamba mating adum reading group ki site gi koi angamba mating pangjagani
Makhatana Rohan Film na hai Cycling for Humanity team na mamang daki hoduna COVID care da leriva idmet sing yaw na miyoy kya da lem na chaklin pituna lakli matam khara khudong cha da balay bana lepluraba matung Radiant Group na mateng panglaktuna nga sige chaklin sing asiyan thokpani Makhatana sumiyaw ki mateng pangmina kisi haiki matung tarak pada su Radiant Group ki khoi gi site gi Cycling for Humanity gi tarf gi Radiant Group na asi gi so hena lebak mayam gi hena achoba responsibility loba duduga sigumba lebak ki ba samasya sida masak khangba sigumba thabak hena changsilakani haibisi khoi Cycling for Humanity gi tarf gi su khoi wish tawjari hena su makha tarak pada praja mayam serve tawu matam da su khoi punna seba tominasi US yauna neto gi lanmi singna Afghanistan dagi makhoi gi lanmi sing lauthokraba matung Taliban singna lepak asigi saruk ayamba loshin kre report amagi matungina Taliban gi lanmi singna lepak saruk chada saruk marifu mangarom losin kre hare nakalamaromda Afghanistan gi official singna fongdorakpada lepak asigi yamna maroiba Herat province Taliban singna kudum chan kre hare masida sunatana lepak asigi awang thangbangam khaida leiba Turkmenistan ga thangnana Torgandi province Taliban na kudum chan krahari Afghanistan ki Interior Ministry ki wangang loi tarip Aryan na fongdorak pada leipaga sigi Taliban na kudum chan sin kraba mafam sing amukhana leipaga sigi lanmi sing na laushina na ba honari hari aroi bada maroi ba pa amukana pisari Lamdam sigi sareng makhal sing mai pak na yokling masingda Manipur lengang na chada yangkai ki grand lon pirakani haina Chief Minister in Birena lauthokre yum da changduna COVID-19 ki testing toba hokre positive oiba kaya thengnakre amadi laumi singda har ahongba mamalda fangan gadak ni haina MSF na fongdokre ngasi ki oinadi ELITETV numidangi pau matanga sida loishinjare meeting tabiri basingbu amukana krumjari